Kawai mi rel magpari mamom loy shin ya kairo tare basay su pai khatlo kong loy say su te khandana yek na lin ha lasi musibagi lipun Kuyalan Pauli, editor Oza Maibam Tanabir Maitai. Amasung NHM Studio gi Maikai Dagi Ozada Lengyan Fi Tambinaba Ningsingjari. Basically, quite a bit some guys of that, quite a bit some of Taurum Sigi, may I get one of the Lincoln Billy. So we meeting when the home Lincoln Billy when a conservative person of the Milan and the Gakui President may tangle Lubiri by being on the chair of the Takilan Kendra. May am not Telokindona. Manipurki mami ki kumhaida mami ki atiya sida ngalaga leiba tedona ina sadona haje delasu mayana jene beba ikoma kunjari aduga aikogi NHM art studio na yana telaba matamda putokpa music video sida thawai happy kiba ai chaw kuma yengjare following the young Dragasu, how happy he was, Masagi, Society Theatre Gay, who games and a Bangiva, from all theatre gay, at the Yato Topa, Heidi music video, see Ahimba, Mapumoiba, Mapum Mama, and a Putono Bohona Pada, Todang Wikiba, Mopang, Selina, Cecil, Punumak, Mangalins in Biliba Punumak, Aikai from the Wood Cherry. As I gave the Taramamagi welcome address, may I in a community, who himself and be able to Madu Akogi, Kitanga in a supplement only, Akogi welcome address, I will see Akuchu Ramambalda, magazine secretary Wijari, college the magazine secretary Wijari, and I'm going to get home Akoi saying Iba. The warring Iba, Shay, Masigi Pochi, Yamata, Nadona, Tawam, Lozere, Adu Sagi, Tauribus in Pumsi, 1990, the Pomu in Hauserpa, the IPR, Gamina Sakama Pomu in Elizabeth, the Hosixia, accredited Pomu in the area of the Lizada, Tauribus in Pumsiga. I could give almost Loina Hector, Conjana, Fiction, Dila Fiction, Drama Fiction, Sailing Fiction, Gana. I don't mind a Pesi, I know Zuka Pamjadaba. I put him Sansina, Lansi, Lampam, Kayada Masi Setpa, Relief Game Kayada Setpa, Manasum Tarako, the Gay Kugi, Lingak Pirates in a high dog court, Mama, Sigikano, Sila Pish leader, Money, I'm gonna press it over. Just my don't say you could be you. Then as I saying like I'm a Pongena in a class, but on the duty I have printed Jarboda. Couldn't suppose a tap to the Manipurina. Saying like I'm a Pongena, phone one number whole Raganda. The Kidan Kudung Sada Karadaki, I don't mind a phone gidaba. I try you like Pongon delatry, was book I Pongi and Kanjari, over the sea by Artisius, the Yikpivani. Artisius give us an apartment so where around classmate on class 16 at 10 book the Minarpa. And the Coverges minor, Yikpiro, and the designs, Piraga. I don't mind a dog who gave lazy, and say a year of lazy at the book. Okay, himself in 2023 give me a home day, how even lands in a manner. Sagiri came and that's in matching this place. Kano mayam si unaba konaba dagi langi mayam si torko da yang kana pressure torko dagi Mars ki tarik tara mari di jaban nabi nini ka nini ko nikang matam baby mana ngonda duga ado mane ire duga masi si masi putong na boko na bada aina tagat sa bana taba magi effort si onong na yam na ai si kano dagi koigi yaksang na mit dagi
ꯑꯩꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯃꯨꯛ ꯆꯠꯊꯣꯛꯎꯔꯕ ꯑꯗ ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯍꯜꯂꯛꯄ ꯑꯗ ꯃꯥꯁꯤ ꯌꯥꯎꯁꯪꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯁꯨꯇꯤꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯗꯨꯅꯤ ꯆꯍꯤ ꯑꯃꯗ ꯁꯨꯇꯤ 13 ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯐꯪꯖꯔꯤꯁꯦ ꯑꯗ ꯁꯨꯇꯤ 13ꯁꯤ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯌꯥꯎꯔꯒꯅꯤ ꯑꯗ ꯌꯥꯎꯁꯪꯒꯤ ꯁꯨꯇꯤꯁꯤꯐꯥꯎ ꯃꯁꯤ ꯂꯧꯗꯅ ꯃꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯩ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯒꯁꯨ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯏ ꯑꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯁꯨꯇꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯁꯤ ꯏꯕꯥꯅꯤ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗ ꯑꯍꯤꯡꯗ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯏꯕ ꯏꯁꯩꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯝꯗꯧꯕ ꯀꯩꯗꯧꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯤꯕ ꯑꯗꯒꯤ ꯃꯥꯅ ꯍꯣꯠꯅꯖꯕꯁꯤꯗ ꯍꯦꯟꯅ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯄꯨꯡ ꯌꯩꯕꯤꯕ ꯄꯦꯅꯥ ꯈꯣꯡꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏꯕꯤ ꯖꯒꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯉꯁꯥꯏꯒꯤ ꯍꯣꯔꯦꯟ ꯃꯌꯥꯝ ꯎꯕꯤꯅꯤ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀꯩꯝꯇ ꯂꯩꯖꯗ꯭ꯔꯒꯁꯨ ꯀꯩꯝꯇ ꯑꯩꯅ ꯈꯪꯖꯕ ꯍꯩꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦꯅ ꯆꯣꯡꯊꯣꯛꯆꯔꯛꯄꯗ ꯑꯩꯈꯣꯏꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯁꯧꯒꯠꯄꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯑꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯈꯟꯕ ꯄꯤꯛꯑꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯈꯟꯕ ꯃꯤ ꯈꯔꯁꯨ ꯂꯩꯔꯤꯀꯣ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯐꯥꯎꯖꯕ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯗꯨꯒꯤ ꯃꯊꯛꯇ ꯏꯁꯩꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯈꯣꯡꯕ ꯌꯩꯕ ꯊꯤꯟꯕ ꯗꯦꯟ ꯑꯦꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯣꯟꯁꯤꯗꯒꯤ ꯑꯩꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯑꯃ ꯇꯧꯒꯦꯅ ꯈꯟꯖꯕꯗ ꯃꯁꯤꯗ ꯁꯧꯒꯠꯄꯤꯅꯕ ꯃꯤꯟꯁ ꯄꯤꯛꯂꯕ ꯂꯝꯗꯝꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯆꯍꯤ 3,000 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯀꯩꯅꯣꯁꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯒꯤꯗꯃꯛꯇ ꯈꯟꯕ ꯄ꯭ꯂꯁ ꯂꯥꯟꯁꯤꯒꯤꯗꯃꯛꯇꯈꯟꯕ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯂꯩꯔꯤꯀꯣ ꯃꯣꯏꯅꯁꯨ ꯁꯧꯒꯠꯄꯤꯔꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯄꯦꯟꯖꯕꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯑꯩꯈꯣꯏ ꯊꯨꯝꯍꯠꯂꯦꯅ ꯑꯩ ꯂꯧꯖꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯅ ꯏꯁꯩꯔꯣꯝꯗ ꯂꯥꯛꯆꯕꯗ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯗꯀꯣ ꯏꯃꯥ ꯅꯍꯥꯛꯁꯦꯅ ꯇꯦꯡꯊꯥꯖꯕ ꯏꯁꯩ ꯃꯅꯤꯄꯨꯔꯤ ꯏꯃꯥꯁꯤ ꯑꯩꯈꯣꯏꯒꯤ 1949ꯒꯤ ꯑꯣꯛꯇꯣꯕꯔ 15ꯗꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯆꯠꯂꯦ ꯏꯟꯗꯤꯌꯥꯒꯤ ꯑꯗꯩꯗ ꯑꯩꯅ ꯃꯁꯤꯗ ꯁꯩꯊꯥꯖꯔꯤꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯣꯏꯅ ꯑꯩꯅ ꯁꯤꯝꯕꯣꯂꯥꯏꯖ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯄꯥꯛꯇꯨꯗ ꯃꯅꯤꯄꯨꯔꯁꯨ ꯇꯤꯟꯕ ꯃꯅꯤꯄꯨꯔꯁꯨ ꯏꯄꯥꯛꯀꯤ ꯁꯔꯨꯛꯇ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯍꯤ ꯑꯃꯗ ꯍꯥꯞꯄ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯍꯤ ꯑꯃꯗ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯈꯔꯅ ꯆꯣꯃꯥꯏ ꯂꯦꯞꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯤꯗ ꯍꯥꯞꯄꯒ ꯍꯨꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯄ ꯑꯗꯨꯒꯤ ꯆꯠꯄꯁꯤꯗꯩꯗ ꯍꯤꯁꯤ ꯍꯣꯜꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯤꯗ ꯇꯣꯡꯉꯤꯕ ꯃꯤꯌꯥꯝꯗꯤ ꯍꯣꯟꯕ ꯅꯠꯇꯦ ꯃꯤꯌꯥꯝꯁꯤꯕꯨ ꯍꯥꯞꯄꯒ ꯄꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯣꯃꯥꯏ ꯂꯦꯞꯄꯒꯤ ꯃꯊꯪꯗ ꯂꯩꯔꯤꯕ ꯍꯤꯁꯤꯕꯨ ꯍꯣꯜꯂꯤꯕꯁꯤꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯊꯤꯃꯣꯡ ꯃꯤꯇꯝꯕꯥꯟ ꯉꯥꯛꯇ ꯉꯥꯏꯕ ꯑꯌꯥꯝꯕ ꯉꯥꯛꯇ ꯉꯥꯏꯔꯝꯕ ꯑꯗꯨꯅ ꯏꯃꯥ ꯅꯪꯁꯤꯅꯔꯥꯏꯕ ꯌꯥꯝꯅ ꯊꯤꯌꯦꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤꯝꯕꯣꯂꯥꯏꯖ ꯇꯧꯖꯩ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯖꯥꯁꯤꯡꯅ ꯏꯃꯥꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯕꯁꯨ ꯎꯁꯤꯟꯅꯗꯦ ꯇꯥꯁꯤꯟꯅꯗꯦ ꯈꯪꯁꯤꯟꯅꯗꯦꯅ ꯉꯁꯤꯃꯛ ꯊꯣꯛꯏꯕ ꯃꯦ 3, 2023ꯗꯒꯤ ꯍꯧꯔꯛꯏꯕ ꯂꯥꯟ ꯑꯁꯤ ꯍꯣꯏ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤ ꯈꯔꯅ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯇꯧꯔꯛꯄꯅꯤ ꯑꯗꯩꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯁꯪꯕ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯔꯁꯨ ꯌꯥꯎꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯐꯨꯁꯤ ꯑꯩꯈꯣꯏꯅ ꯔꯥꯝꯄꯥꯜꯗ ꯇꯝꯖꯔꯤꯉꯩ 1979-80 ꯑꯗꯨꯋꯥꯏꯗ ꯉꯁꯥꯏꯒꯤ ꯑꯦꯝꯁꯀꯣꯛ ꯍꯥꯏꯗ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯦꯝꯁꯀꯣꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯦꯝꯁꯨꯅ ꯃꯗꯩꯗ ꯑꯩꯈꯣꯏꯒꯤ ꯒꯣ ꯕꯦꯛ ꯐꯣꯔꯦꯅꯔ ꯍꯥꯏꯅ ꯇꯧꯕ ꯏꯍꯧꯁꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯛꯏ ꯑꯗꯨꯅ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯏꯃꯥꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯒꯁꯨ ꯏꯃꯥꯒꯤ ꯁꯛꯇꯝ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯥꯎꯟꯗꯔꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯁꯛꯇꯝꯁꯤꯗ ꯁꯤꯡꯅꯔꯁꯨ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯎꯁꯤꯟꯅꯗꯕ ꯇꯥꯁꯤꯟꯅꯗꯕ ꯈꯪꯁꯤꯟꯅꯗꯕ ꯑꯗꯨꯅ ꯃꯀꯣꯏ ꯆꯣꯡꯕꯁꯤꯡꯒꯤ ꯄꯨꯡꯂꯣꯟꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯝꯕꯣꯂꯥꯏꯖ ꯇꯧꯖꯔꯤꯁꯤ ꯃꯀꯣꯏ ꯆꯣꯡꯕ ꯍꯥꯏꯁꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯂꯩꯉꯥꯛ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞꯇꯨꯅꯦꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯃꯩꯇꯩꯗꯤ ꯃꯣꯡꯒꯣꯂꯣꯏꯗꯅꯤ ꯊꯑꯣꯏꯅ ꯈꯥꯛꯄꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯏ ꯆꯣꯡꯕꯒꯤ ꯀꯩꯅꯣꯁꯤ ꯀꯩꯅꯣ ꯇꯧꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗ ꯃꯤꯌꯥꯝꯁꯦ ꯍꯥꯞꯄꯒ ꯍꯣꯜꯂꯤꯕ ꯃꯤꯌꯥꯝꯕꯨ ꯂꯝꯖꯤꯡꯅꯦꯅ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯑꯋꯥꯡꯕ ꯆꯧꯀ꯭ꯔꯤꯁꯤꯗꯕꯨ ꯃꯣꯏꯅ ꯃꯤꯍꯧꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝꯁꯤ ꯃꯅꯤꯡ ꯊꯨꯡꯗ ꯄꯥꯛꯊꯔꯒ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯍꯨꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯅꯤ ꯑꯩꯅ ꯁꯤꯝꯕꯣꯂꯥꯏꯖ ꯇꯧꯖꯔꯤꯁꯦ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯜꯂꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯍꯧꯖꯤꯛ ꯏꯌꯥꯏꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯥꯌꯣꯛꯅꯔꯦ ꯉꯔꯥꯡ ꯃꯇꯗ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜꯗ ꯀꯣꯀꯤꯂꯥ ꯂꯧꯕ ꯑꯅꯤ ꯑꯃ ꯁꯤꯔꯦ
adagi ngarang pung manga makhai adwaida ningtau khong maninggi lai manai adwaida nahawai akhoi water supply tawjaba halaba leimai machanupaga nangana kapna hakiba adwaida su pung manga makhai adwaida gi namai kapsele adui matung ngarang atengbada kadang manda kangsupta adagi hara pareng sidasu ngarang su tawi haiba ngasi makidi adugi pauli jedri adana miyam si hoji iaida iraknaba iaida nongli nuksik kana tawpa adagi akhoi keno tawpagi sippa ada masida akhoi mayam sinasu laungarakpa torban da laiba iai si torban da laiba yam haidena ka doi holino adagi miyam si torban dana pusalo loina irak ngasi tare kana haibagi stiezero hujusi amuk laiba lansi numit kunangani lepure ngasai leibak si darani pan suba election si Lok Sabha election si masigi schedule si March 16 de laptopani New Delhi gi began the election commission of India adugi thangaba numit 17 da Moirangpur da thar jeep amaga adagi leibak honba kotpa lengoi tawwa gari khara mai thadomba 17 da tawgiba adui matung gi lepuraga ngasi si taramari ni ada March tarama thoiga train thoigi ahing gi mahorpane osgi lanchi after 25 days amo horpani ada lanchi kamai horke harakanda ngasai hairok tagina kilometer 30 munglapi Tenopol district ki masi police station gi man chenba geljang hisidani nahana khoi khunga ko hum suis aduga hairok ki ingal tagina 18 km lakpa aduga hairok tagina 30 km lakpa adu mena tawgani ada hoji hoji ki samsamna isei sine symbolize the dirisi akhoi gi miyam mal de lingseliba mayagi phamamda phambiriba whole sigi manungda leibiriba maisna tabiriba akoi puna bakshi hoji irak na ga leibune iaida nonglei nungsit nong sukana chuba nungsit sukana sitba adumbada akoi lamukna re meitei mutki gadori ramdam konglei pa talachida akoi gi mai bana ha mai akoi gi meitei gi pawroda nahana mai ba saraga mangthalena mai bana ha kharagi makutta akoi manipur se teng tha ko na thalle macha kaina bagi mapuru ba kaina bagi ngarang han birangani natraga matang khre wang birangani kumbi gi akhoi gi singjen da chatpada moi mari mafam ja ona legi da buda romen ko mu yawba magi be maduna mapuru ba kaina le binu pise mapuru ba kaina le binu pise aina roi go hin biu ga ina ba da teng tha ba gi potama ada sai gi akhoi mi te sin lamuna re mot ki ga dawre mai ba na sing gi sile teng tha kolna akhoi gi awa te teng akhoi ningol cha ko bo taw hidre yaksang kumai akhoi taw hidre punam si loina adigi charau bai dul fitar akhoi maming dagi oina tawga leiba ala si akhoi manipur da hoji play si ingang patel na ba imu panghen na ba gi film do leire karam thoga da karam thoga ba pon hoi ma ga lei pa na da imana si marai bu tigre de ko ala loi ba da akhoi na sin si gi loi shi la akhoi na hari si akhoi gi thawai mirel na pari ma hom si ya kairo taragi se su pa lo lingjen manabiro amata oi biro CSO mayam look mayam hangi nahagi mayugi look mera baby laiba mayam si daragi se chupai piro haidi lingjen mana bagi kenoda lak piro adagi kongloi se shu handana yekna lin chu hala se khoi lin shu si ba se shu tekba khoi se shu si di khoi kongloi ni sai gi halor ka da mo ko ba le na khoi haida ba lei khoi ali we si de su ngang we ga mo ko ni ba le halor ga mo ko ba li ga to ba dong de la ga to mai to je bani na chanyin thong gi thong ya de samung tong de na la ba se na khoi ha ji si thaina de gi hong na 1979 and 80 da khoi gi tongan ta ba gi India de gi tongan ta ba gi athob i ho mo la ki mo tam da khoi matam de phong ba kang lei khol o ja kang ja mangangi o ja kang ja gopal ki kang lei khol da hai ba si khoi lami nali la kanu jesu su nu marake adagi nong sui la kanu yampak tu nu marake o ima sai sanye dong yi ya ida samu tu na la ka ima mu ko zero ne na khoi mi dei si khoi mi dei ha na khoi fur ka dagi na ya na fiction na khoi ying je na de khoi mi dei si music si khoi free unity aina ngasi gi thom chi dong za ba log jara ga ya da hang chaning ngasi ai go mo ni ko khoi mi dei si free unity akhoi India da pulle 1949 year October 15 dagi India gi sorgo mo oire aduga oire su lebak si ke nagari gi mo oire gi chakthum phidu akhoi de sabsana phanga bra akhoi phangri natraga akhoi kana gu mokhrana
ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯈꯔꯅ ꯑꯩꯈꯣꯏꯅ ꯚꯥꯔꯠꯇ ꯌꯥꯎꯈꯤꯕꯗꯨ ꯅꯝꯗꯅ ꯌꯥꯎꯍꯟꯈꯤꯕꯅꯤ ꯃꯗꯨ ꯃꯥꯔꯖꯔ ꯅꯠꯇꯦ ꯑꯦꯅꯦꯛꯁꯦꯁꯟꯅꯤ ꯑꯩꯈꯣꯏꯗꯤ ꯆꯍꯤ 3,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯒ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯂꯩꯖꯈꯤꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯂꯩꯕꯅꯤꯅ ꯃꯗꯨ ꯑꯣꯏꯕ ꯑꯣꯏꯗꯕꯗꯨꯗꯤ ꯃꯤꯔꯣꯜꯅ ꯑꯩꯈꯣꯏꯒꯤ ꯈꯪꯗꯣꯏꯅꯤ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯏꯁꯩꯁꯤꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯗ ꯐꯦꯠ ꯑꯣꯐ ꯃꯤꯇꯩꯁ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯇꯪ ꯇꯥꯗꯕ ꯐꯤꯕꯝꯗ ꯂꯩꯕꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯁꯟꯖꯦꯟ ꯊꯣꯡꯉꯩꯗ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯁꯦ ꯃꯗꯨꯒꯤ ꯃꯇꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯋꯥꯠꯂꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯅ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯂꯥꯟꯁꯤ ꯉꯝꯃꯒꯅ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯈꯥꯏ ꯇꯥꯕ ꯄꯣꯠ ꯑꯃ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯕ ꯂꯩꯈꯥꯏ ꯇꯥꯕ ꯄꯣꯠ ꯑꯃ ꯃꯔꯝꯗꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯨꯝ ꯂꯩꯔꯒꯁꯨ ꯃꯇꯝ ꯑꯃꯗ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ 370 ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯗꯨꯃꯥꯏꯅꯒ ꯄꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯐꯒꯥꯔꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗꯀ ꯂꯩꯗꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯌꯥꯎꯒꯗꯕꯅꯤ ꯀ ꯍꯥꯏꯕꯒꯤ ꯄꯣꯠ ꯂꯩꯕ ꯑꯗꯩ ꯑꯗꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯂꯩꯕ ꯏꯁꯝ ꯁꯝꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯁꯨꯝ ꯏꯃꯥꯁꯤ ꯃꯩꯇꯩ ꯏꯃꯥꯁꯤ ꯃꯥꯡꯗ ꯂꯦꯞꯍꯜꯂꯒ ꯃꯩꯇꯩ ꯄꯣꯛꯄꯤ ꯏꯃꯥꯁꯤ ꯃꯥꯡꯗ ꯂꯦꯞꯍꯜꯂꯒ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯏꯃꯥꯁꯤ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯃꯥꯁꯤꯒꯤ ꯃꯈꯣꯡ ꯏꯃꯥꯁꯤꯒꯤ ꯃꯤꯠꯃꯥꯡꯗ ꯏꯃꯥꯁꯤꯒꯤ ꯃꯈꯣꯡꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯏꯕ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯏꯌꯥꯏꯗꯒ ꯂꯩꯕ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯄꯪꯀꯞꯇ ꯀꯞꯄ ꯇꯦꯡꯊꯥꯈꯣꯜ ꯇꯧꯕ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯒꯤ ꯏꯃꯥꯁꯤꯅ ꯁꯦꯠꯂꯤꯕ ꯐꯤꯁꯤ ꯃꯟꯁꯤꯜꯂꯛꯄ ꯏꯜꯂꯤꯕ ꯐꯤꯁꯤ ꯃꯟꯖꯨꯅꯔꯛꯄ ꯑꯗꯒꯤ ꯏꯃꯥꯒꯤ ꯈ꯭ꯋꯥꯡꯁꯦꯠ ꯃꯆꯤ ꯂꯥꯡꯉꯛꯄ ꯑꯗꯨꯏꯁꯨ ꯏꯃꯥꯁꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯏꯁꯩꯁꯤ ꯏꯖꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯑꯃꯈꯛ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯃꯥꯡꯗ ꯊꯝꯖꯔꯀꯥꯟꯗ ꯑꯣ ꯏꯃꯥ ꯅꯪꯁꯤ ꯑꯗꯨꯝꯅ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯗꯨꯅ ꯏꯃꯥꯁꯤ ꯑꯗꯨꯝ ꯃꯣꯡ ꯅꯣꯛꯍꯜꯂꯁꯤ ꯑꯩꯈꯣꯏ ꯁꯟꯖꯦꯟ ꯊꯣꯡꯉꯩꯁꯤꯗ ꯑꯩꯈꯣꯏ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯂꯥꯛꯑꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯔꯥꯒꯤ ꯆꯩꯁꯨꯅ ꯄꯥꯏꯈꯠꯄꯤꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯤꯅ ꯏꯁꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯑꯩ ꯌꯥꯝꯅ ꯏꯁꯩ ꯏꯕ ꯂꯤꯔꯤꯛꯁꯤꯁ ꯑꯃꯁꯨ ꯅꯠꯆꯗꯦ ꯑꯗꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯦ ꯆꯨꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯦꯒꯥꯖꯤꯟ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯑꯣꯏꯖꯔꯛꯄ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯈꯔ ꯏꯖꯔꯛꯄ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯕ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯊꯦꯡꯅꯕꯁꯤꯡꯒꯤ ꯁꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄꯥꯖꯔꯛꯄ ꯑꯗꯨꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔ ꯄꯨꯡ ꯈꯔ ꯁꯤꯗ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ BB ꯐꯤꯂꯝꯁ BB TVꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯁꯨꯔꯖꯤꯠꯇ ꯑꯩꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯗꯨꯁꯨ ꯇꯦꯂꯤꯐꯣꯟꯗ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯎꯅꯔꯒ ꯍꯥꯏꯖꯕ ꯅꯠꯇꯦ ꯍꯣꯜꯁꯤ ꯍꯣꯜꯒꯤꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯔꯒꯦ ꯉꯁꯥꯏꯒꯤ ꯏꯁꯩꯁꯤꯒꯤ ꯊꯋꯥꯏ ꯄꯥꯜꯂꯛꯄꯗ ꯗꯥꯏꯇ ꯂꯧꯕꯤꯈꯤꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯄꯨꯡꯒꯤ ꯏꯁꯩꯒꯤ ꯈꯣꯡꯕꯒꯤ ꯈꯣꯠꯄꯒꯤ ꯔꯨꯝꯍꯜꯒꯤ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯒꯤ ꯑꯗꯒꯤ ꯏꯁꯩ ꯁꯨꯔ ꯄꯥꯟꯕꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯒꯤ ꯏꯗꯤꯇꯤꯡ ꯇꯧꯕꯒꯤ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯅꯥꯎ ꯁꯨꯔꯖꯤꯠꯅꯁꯨ ꯑꯃꯨꯛ ꯍꯣꯜꯗꯣ ꯑꯩ ꯄꯨꯊꯣꯛꯆꯔꯒꯦ ꯍꯥꯟꯅ ꯍꯥꯏꯕ ꯑꯗꯒꯤ ꯍꯣꯜ ꯄꯨꯊꯣꯛꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯔꯤꯐ꯭ꯔꯦꯁꯃꯦꯟꯒꯤꯗꯁꯨ ꯀꯣꯐꯤ ꯁꯦꯝꯅꯕ ꯃꯦꯆꯤꯟ ꯑꯃꯈꯛ ꯂꯩꯖꯩ ꯀꯣꯐꯤꯁꯨ ꯑꯩ ꯄꯨꯊꯣꯛꯆꯔꯒꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗ ꯋꯥꯈꯜꯗ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯇꯧꯊꯣꯔꯛꯇꯕꯒꯤ ꯋꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃ ꯏꯊꯤꯜ ꯑꯃ ꯄꯤꯅꯤꯡꯕ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯂꯣꯏꯅꯃꯛ ꯁꯧꯒꯠꯅꯗꯅ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯕ ꯐꯪꯉꯤ ꯃꯁꯤꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯍꯦꯝꯆꯥꯟꯗ ꯄꯤꯖꯅꯤꯡꯉꯤ ꯃꯥꯁꯦ ꯑꯩꯒꯁꯨ ꯂꯣꯏꯅꯕ ꯀꯨꯏꯗ꯭ꯔꯤ ꯗꯤꯁꯦꯝꯕꯔ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣই ꯍꯨꯏꯂꯝꯄꯥꯎꯗ ꯑꯩꯒ ꯂꯩꯃꯤꯟꯅꯕꯅꯤ ꯑꯗ ꯃꯥꯅ ꯄꯥꯝꯖꯕ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯗꯒꯤ ꯃꯔꯩꯒ ꯇꯧꯏ ꯃꯥꯅ ꯏꯁꯩꯁꯦ ꯑꯗꯨꯗꯤ ꯁꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯑꯗꯩ ꯁꯤ ꯍꯥꯏꯔꯒꯗꯤ ꯁꯤ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯀꯥꯏꯅ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯏ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯁꯨ ꯑꯩꯈꯣꯏ ꯈꯔ ꯁꯤꯖꯤꯟꯅꯁꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯀꯅꯥ ꯂꯥꯛꯑ ꯁꯤꯖꯤꯟꯅꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯔꯤꯕꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯁꯤꯖꯤꯟꯅꯕ ꯆꯨꯝꯃꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯗ ꯅꯍꯥꯔꯣꯜꯁꯤꯡꯗ ꯏꯟꯈꯠꯂꯛꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯆꯥꯄꯣꯠ ꯃꯃꯤꯡꯗ ꯑꯣꯏꯔꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯍꯩꯉꯥꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯄꯤꯕ ꯑꯉꯥꯡꯗ ꯑꯪꯀꯜ ꯆꯤꯞ ꯍꯥꯏꯗꯤ ꯈꯪꯉꯦ ꯃꯣꯏ ꯑꯪꯀꯜ ꯆꯤꯞ ꯑꯃ ꯄꯤꯌꯨ ꯄꯣꯇꯦꯇꯣ ꯆꯤꯞ ꯄꯤꯌꯨ ꯀꯨꯔꯀꯨꯔꯦ ꯄꯤꯌꯨ ꯍꯥꯏꯗꯤ ꯈꯪꯉꯦꯕ ꯑꯗꯨꯒ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯑꯉꯥꯡ ꯈꯔ ꯒꯥꯔꯗꯦꯟꯗꯒ ꯊꯦꯡꯅꯕꯗ ꯅꯣꯏ ꯍꯩꯉꯥꯟ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗ ꯍꯩꯉꯥꯟ ꯍꯥꯏꯁꯦ ꯅꯣꯏ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏ ꯊꯝꯕꯧ ꯍꯩꯉꯥꯟ ꯀꯥꯏꯅ ꯆꯥꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯣꯔꯐꯣꯟ ꯍꯩꯉꯥꯟ ꯀꯥꯏꯅ ꯆꯥꯔꯛꯄ ꯍꯧꯖꯤꯛꯁꯦ ꯍꯩꯉꯥꯟ ꯁꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯁꯟꯒ ꯂꯣꯏꯅꯔꯒ ꯂꯥꯛꯄ
ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕꯒꯤ ꯄꯣꯠꯁꯨ ꯂꯥꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯔꯥꯒꯤ ꯆꯦꯛꯁꯨ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯟꯖꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯄꯥꯔꯤ ꯃꯃꯣꯝꯁꯤꯡ ꯀꯥꯏꯅ ꯄꯟꯖꯕ ꯑꯗꯒꯤ ꯁꯟꯖꯦꯟ ꯊꯣꯡꯒꯤ ꯊꯣꯡꯌꯥꯏꯗ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯁꯤꯅ ꯕꯦꯁ ꯑꯣꯐ ꯗ ꯕꯦꯁꯅꯤ ꯍꯥꯏꯖꯕ ꯅꯠꯇꯦ ꯃꯁꯤ ꯑꯍꯥꯟꯕ ꯈꯨꯠꯃꯥꯕ Singa we magi shakam the sinner the su push in the tray dash in the tray comes in the tray makoi chom ba sing bi pong lon da jakoi shat na lei rong lei awan ma chom rin to mi ho rong lei awan ma chom rin to mi ho rong lei yam gin la tom morning tong da hook to the lei rong lei Masama sana terkalong leh Bersama saya dengan Nasi chief guest oibiriba Kaisamthong ACG Ward number 12 ki Honorable Corporator Potsangam Premila Devi na wahay karadan thamina na ba ning sanjay ngasigi akogi naraibak thiman kreda ko ima nahak se haiba releasing function asida president ni phambam lamda election biba akogi oza mingoina hangasarbada takhelamam lokendro busu ikai khunazari amadi ngasigi thoram asida mangda lingsin biba punamak busu ikai khunazari media amadi पुनमपोसो अमुकहना इकाय खुनजरी असिगुंबा लानगी मतमदा अखोगी मयामना मतेंग पांगबिदुना इसे असिबु पोथोकलिबा मतेंग पांगबिरिबा थवाई हापिरिबा पुनमपोसो अयाना टेंशन जरगा मयाम पुनमपु इकाय खुनजरी अमदी तुंगदा अखोगी सिगुंबा इमा लेबा किदमक्ता हेना अखोगी isai romda akhoi gi singsin jaraga akhoi ima leibak bu nungsi biduna akhoi gi thongna mayam je hap thawai thaksang punama hapsan biraga mayam da akhoi gi isai jiga mari leina na message ama piduna asigumba isai asibu he na puthopada mapung phaba amadi ohen bizanu haina aihangna mayam punamakta amuka hun hana khurumjari Thagachari certificate sing yenthokpinabagidamagda hemchandra bu khusinajare
ꯊꯥꯒꯠꯆꯔꯤ MC ꯂꯧꯕ ꯑꯃꯗ ꯁꯤꯟꯅꯕꯤꯔꯦ ꯇꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁ ꯑꯣꯏꯅ ꯅꯝꯊꯣꯛꯑꯒ ꯂꯩꯕꯗꯣ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯒꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯂꯩꯅꯥꯗꯨꯁꯨ ꯄꯨꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯀ꯭ꯔꯨꯁꯤꯡꯅ ꯁ꯭ꯇꯦꯖꯇ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ NSMR ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯏꯅꯥꯎꯁꯤꯡꯅ ꯃꯗꯨ ꯈꯔ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯔꯤꯕ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯅꯍꯥꯛꯁꯦ ꯍꯥꯏꯕ ꯏꯁꯩꯁꯤ ꯅꯝꯕꯗ ꯑꯥꯔꯇꯤꯁꯁꯦ ꯌꯥꯝꯅ ꯆꯪꯕ ꯀ꯭ꯔꯨꯁꯨ ꯌꯥꯝ ꯆꯪꯕ ꯏꯁꯩ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯏꯊꯣꯛꯄꯗ ꯑꯥꯔꯇꯤꯁ 23ꯃꯨꯛ ꯁꯨꯕ ꯃꯥꯜꯂꯤ ꯑꯥꯔꯇꯤꯁ 23ꯃꯨꯛ ꯁꯨꯕ ꯂꯩꯔꯝꯕꯗꯒꯤ ꯑꯁ ꯑꯩꯈꯣꯏꯁꯤꯗꯤ ꯐꯤꯂꯝ ꯑꯃꯗ ꯆꯪꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯆꯪ ꯂꯩꯔꯝꯃꯦꯅ ꯑꯩꯈꯣই ꯉꯔꯥꯡ ꯅꯣꯛꯏ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯤ ꯆꯩꯔꯥꯎꯕꯁꯨ ꯑꯣꯏꯁꯜꯂꯦ ꯑꯗꯨ ꯏꯁꯩꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯔꯤꯂꯤꯖꯤꯡ ꯐꯪꯁꯟꯁꯨ ꯌꯥꯝ ꯊꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯐꯣꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯁꯨ ꯉꯔꯥꯡꯁꯨ ꯆꯩꯔꯥꯎꯕ ꯑꯃ ꯑꯣꯏꯁꯟꯕ ꯉꯁꯤꯁꯨ ꯁꯟꯗꯦ ꯑꯃ ꯑꯣꯏꯁꯟꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯣꯏꯒꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯊꯣꯛꯆꯗꯣꯏꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯁꯤꯒꯅꯦꯆꯔ ꯌꯥꯎꯔꯦ ꯆꯤꯐ ꯒꯦꯁꯀꯤ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯤꯡ ꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯅꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯡꯒꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯊꯃꯣꯏꯗꯒꯤ ꯃꯗꯨꯒꯤ ꯑꯦꯄꯣꯂꯣꯖꯤꯗꯨꯃ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯗꯨ ꯈꯨꯠꯁꯤꯟꯅꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯐꯗꯅ ꯃꯁꯤ ꯂꯥꯟꯊꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯏꯁꯩ ꯑꯁꯤ ꯁꯦꯝꯕꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯆꯤꯐ ꯒꯦꯁ ꯉꯥꯛꯇꯪ ꯂꯦꯞꯄꯤ ꯇꯥꯔꯦ ꯇꯦꯟ ꯉꯥꯛꯇꯪ ꯃꯊꯪ ꯑꯃꯅꯤꯒ ꯉꯥꯛꯇꯪ ꯄꯤꯕꯤꯔꯝ ꯇꯥꯔꯦ ꯑꯗꯨꯒ ꯏꯁꯩ ꯃꯌꯦꯛ ꯏꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯁꯨꯔ ꯄꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯏꯍꯥꯟ ꯍꯥꯟꯅ ꯁꯨꯔ ꯄꯥꯟꯅꯕ ꯄꯨꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯏꯁꯩꯁꯦ ꯂꯦꯡꯈꯠꯄꯤꯔꯛꯑꯒ ꯑꯣꯖꯥꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯣ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯕꯒ ꯂꯣꯏꯅꯅ ꯑꯣꯖꯥꯗꯁꯨ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯃ ꯄꯤꯖꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯃꯊꯪꯁꯤꯅ ꯑꯃꯨꯛ ꯑꯣꯖꯥ ꯕꯤꯃꯣꯜꯗꯒꯤ ꯏꯁꯩ ꯁꯨꯔꯁꯤ ꯄꯨꯔꯛꯑꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯌꯦꯛꯁꯤ ꯄꯨꯔꯛꯑꯒ ꯑꯉꯥꯡꯁꯨ ꯇꯥꯕ ꯌꯥꯕ ꯅꯍꯥꯁꯨ ꯇꯥꯕ ꯌꯥꯕ ꯑꯍꯟꯁꯨ ꯇꯥꯕ ꯌꯥꯕ ꯏꯁꯩ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯑꯣꯡꯗ ꯁꯨꯔ ꯄꯥꯟꯕꯤꯈꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯄꯤꯌꯣ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯒ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯃꯁꯤꯒꯤ ꯆꯤꯐ ꯒꯦꯁꯅ ꯏꯌꯥꯝꯕꯁꯤꯗ ꯑꯃꯨꯛ ꯈꯨꯠꯁꯤꯟꯅꯕꯤꯒꯅꯤ RNBꯁꯤ ꯃꯅꯤꯄꯨꯔꯗ ꯃꯣꯏꯁꯦ ꯃꯃꯤꯡ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯄꯤꯌꯣ ꯑꯣꯏꯅꯥꯝ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕꯤꯕ ꯌꯥꯝꯕꯅꯤ ꯊꯥꯒꯠꯆꯔꯤ ꯁꯨꯔ ꯐꯖꯅ ꯄꯥꯟꯕꯤꯈꯤꯕꯒꯤꯗꯃꯛ ꯁꯨꯔ ꯄꯥꯜꯂ ꯃꯇꯨꯡꯗ ꯏꯁꯩꯁꯤ ꯈꯣꯡꯕ ꯊꯤꯟꯕ ꯍꯥꯏꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯕꯅꯤꯅ ꯃꯗꯨꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯏꯌꯥꯝꯕ ꯃꯣꯆꯥ MS ꯃꯣꯆꯥ ꯂꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ MS ꯁ꯭ꯇꯨꯗꯤꯑꯣ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯗꯨꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯍꯧꯖꯤꯛ ꯃꯍꯨꯠ ꯁꯤꯜꯂꯒ MS ꯈꯟꯗꯕ ꯌꯥꯗꯦ ꯂꯩꯕꯤꯔꯤꯕ ꯏꯌꯥꯝꯕꯅꯤ ꯏꯌꯥꯝꯕꯅ ꯌꯥꯝ ꯐꯖꯅ ꯄꯨꯡ ꯏꯁꯩꯁꯦ ꯇꯧꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯏꯌꯥꯝꯕꯕꯨ NSMR ꯁ꯭ꯇꯨꯗꯤꯑꯣ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯏꯁꯩꯁꯦ ꯑꯣꯏꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒꯤ ꯇꯥꯡꯀꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯩꯁꯛꯄꯤ ꯑꯉꯥꯡꯁꯤꯡ ꯌꯧꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯑꯩꯈꯣꯏ ꯌꯧꯍꯟꯖꯒꯅꯤ ꯃꯣꯏꯗ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯒꯤ ꯁꯔꯨꯛꯇ ꯋꯥꯃꯤꯟꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯀꯧꯊꯣꯛꯆꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯃꯃꯤ ꯑꯃ ꯇꯥꯔꯒ ꯎꯕꯅꯤꯅ ꯃꯁꯤꯒꯤ ꯃꯃꯤ ꯅꯝꯈꯤꯕ ꯑꯩ ꯏꯅꯥꯎ ꯃꯣꯍꯦꯟ ꯑꯣꯏꯅꯥꯝ ꯂꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯃꯥꯁꯨ ꯌꯥꯝꯅ ꯏꯅꯥꯎꯅꯤ ꯑꯗꯨꯒ ꯌꯥꯝ ꯇꯦꯂꯦꯟ ꯂꯩꯕ ꯏꯟꯈꯠꯂꯛꯏꯕ ꯀꯦꯃꯦꯔꯥꯃꯦꯟ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯌꯨꯠ ꯉꯥꯛꯇ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯏꯁꯩ ꯑꯣꯏꯕꯅꯤꯅ ꯏꯅꯥꯎꯗ ꯉꯁꯤꯒꯤ ꯆꯤꯐ ꯒꯦꯁꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯆꯤꯐ ꯒꯦꯁ ꯉꯥꯛꯇꯪ ꯂꯦꯞꯁꯤꯟꯕꯤꯒꯅꯤ ꯇꯦꯃꯥ ꯃꯊꯪꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯂꯥꯟꯊꯣꯛꯄꯤꯒꯅꯤ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯇꯤ ꯊꯤꯌꯦꯇꯔꯒꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯕꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯁꯨ ꯑꯆꯧꯕ ꯑꯦꯛꯇꯤꯡ ꯇꯧꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯁ꯭ꯌꯥꯃꯣ ꯂꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯣꯖꯥꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯉꯥꯛꯇꯪ ꯂꯩꯕꯤꯒꯅꯤ ꯃꯊꯪꯁꯤꯅ ꯑꯣꯖꯥ ꯔꯦꯕꯠꯇ ꯊꯣꯛꯆꯣꯝ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ
ꯑꯣꯏꯅꯁꯨ ꯂꯩꯕꯤꯕ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯊꯪ ꯌꯥꯝꯅ ꯉꯥꯏꯕ ꯌꯥꯊꯪ ꯌꯥꯝꯅ ꯄꯥꯝꯕ ꯃꯟꯇ꯭ꯔꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯥꯡꯈꯤꯕ ꯈꯣꯡꯗ ꯀꯣꯟꯕ ꯌꯥꯝ ꯀꯟꯕ ꯃꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯛꯂꯣꯟ ꯂꯧꯕꯤꯈꯤꯕ ꯑꯣꯖꯥ ꯔꯦꯕꯇꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯃ ꯈꯨꯗꯣꯜ ꯇꯧꯕꯤꯔꯤ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔ ꯑꯃꯈꯛꯀꯤ ꯁꯛꯂꯣꯟ ꯂꯥꯡꯕꯤꯈꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯁ꯭ꯔꯤꯀꯥꯟꯇ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤ ꯏꯌꯥꯝꯕꯁꯦ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯏꯌꯥꯝꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯅꯥꯎꯒꯤꯗꯃꯛꯇ ꯌꯥꯎꯗꯕ ꯌꯥꯗꯦꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯏꯌꯥꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯦꯟꯇꯔ ꯂꯤꯗꯔ ꯑꯃ ꯁꯥꯕꯤꯈꯤꯕ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯃꯊꯪ ꯑꯁꯤꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯥꯒꯤ ꯌꯥꯊꯪ ꯌꯥꯝꯅ ꯉꯥꯏꯕ ꯑꯃ ꯁꯥꯕꯤꯈꯤꯕ ꯑꯩꯒꯤ ꯄꯥꯕꯨꯡ ꯅꯕꯀꯨꯃꯥꯔ ꯌꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ NISM ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯦꯝꯕꯔꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯔꯒ ꯂꯥꯛꯑꯕ ꯑꯗꯨꯒꯨꯝꯕ ꯄꯥꯕꯨꯡꯅꯤ ꯌꯦꯡꯊꯣꯛꯄꯤꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯈꯨꯗꯣꯜ ꯇꯧꯕꯤꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯂꯧꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯅ ꯏꯁꯩꯁꯦ ꯁꯦꯝꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯦꯅꯥꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯐꯣꯛꯀꯤ ꯁꯛꯏꯕ ꯏꯌꯥꯝꯕ ꯄ꯭ꯔꯦꯝꯀꯥꯟꯇ ꯀꯣꯏꯖꯝ ꯄ꯭ꯔꯦꯝꯀꯥꯟꯇ ꯃꯩꯇꯩ ꯂꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯏꯌꯥꯝꯕꯅ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯔꯒ ꯏꯁꯩꯁꯤ ꯑꯣꯏꯍꯟꯕꯒꯤꯗꯃꯛꯇ ꯏꯌꯥꯝꯕꯕꯨꯗ ꯉꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯁꯨ ꯉꯥꯛꯇꯪ ꯂꯩꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯆꯤꯐ ꯒꯦꯁꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯈꯨꯗꯣꯜ ꯇꯧꯕꯤꯒꯅꯤ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥꯅ ꯅꯝꯃꯒꯁꯨ ꯃꯉꯥꯜ ꯑꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯃꯤ ꯇꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜ ꯄꯤꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯐꯖꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯩꯁꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯏꯐꯦꯛꯀꯁꯤ ꯏꯗꯤꯇꯤꯡ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯗ ꯈꯥꯍꯟꯕꯤꯔꯛꯄ ꯑꯣꯖꯥ ꯌꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯣꯖꯥ ꯔꯟꯖꯤꯠ ꯔꯨꯞꯃꯣꯍꯟ ꯊꯤꯌꯦꯇꯔꯒꯤ ꯂꯥꯏꯠꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯗꯨꯒ ꯕꯣꯔꯗ ꯑꯣꯐ ꯗꯤꯔꯦꯛꯇꯔꯗꯁꯨ ꯌꯥꯎꯕꯤꯕ ꯑꯣꯖꯥ ꯔꯟꯖꯤꯠ ꯌꯦꯡꯊꯣꯛꯄꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯒꯦꯁꯇꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯂꯧꯕꯤꯒꯅꯤ NISM ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯅ ꯑꯥꯔꯇꯤꯁꯇꯒꯤ ꯑꯃꯨꯛ ꯀꯧꯊꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯇꯦꯡꯊꯥꯈꯣꯜꯒꯤ ꯑꯗꯒꯤ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯍꯤ ꯇꯣꯡꯕꯒꯤ ꯁꯥꯕꯤꯈꯤꯕ ꯂꯦꯡꯊꯨꯡꯕꯤꯔꯛꯀꯅꯤ ꯏꯃꯥꯅꯨꯡꯁꯤ ꯑꯍꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯇꯤ ꯊꯤꯌꯦꯇꯔꯒꯤ ꯅꯨꯄꯤ ꯂꯤꯂꯥꯒꯤꯗꯁꯨ ꯑꯆꯧꯕ ꯂꯧꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯃꯥꯅꯤ ꯑꯗꯨꯒ ꯂꯥꯟꯐꯝꯁꯤꯗꯁꯨ ꯂꯥꯟꯐꯝ ꯀꯌꯥꯗ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥꯅꯤ ꯁꯪꯁꯊꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯅ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤ ꯌꯥꯎꯕꯤ ꯃꯊꯪ ꯑꯁꯤꯅ ꯏꯁꯩꯁꯤꯗ ꯀꯣꯁꯇ꯭ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯗ ꯎꯔꯤꯕ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯀꯃꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯑꯃꯐꯥꯎ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯁꯦꯠꯂꯤꯕ ꯀꯣꯁꯇ꯭ꯌꯨꯝꯁꯤꯡꯁꯤꯁꯨ ꯌꯥꯝ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯣꯁꯇ꯭ꯌꯨꯝꯒꯤ ꯑꯆꯧꯕ ꯊꯋꯥꯏ ꯂꯧꯕꯤꯈꯤꯕꯁꯤ ꯔꯣꯃꯣꯟ ꯊꯤꯌꯦꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯨꯕꯥꯁ ꯌꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯣꯡꯗ꯭ꯔꯦ ꯑꯅꯤ ꯑꯣꯖꯥꯒ ꯏꯅꯥꯎꯕꯁꯤꯅ ꯌꯥꯝ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯤꯐ ꯒꯦꯁꯅ ꯑꯣꯖꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤ ꯈꯨꯗꯣꯜ ꯇꯧꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯉꯥꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯒꯅꯤ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯑꯃꯨꯛ ꯈꯨꯠꯁꯤꯟꯅꯕꯤꯒꯅꯤ ꯃꯊꯪ ꯑꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯟꯖꯤꯠ ꯃꯥꯏꯕ ꯅꯍꯥ ꯁꯥꯈꯤꯕ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯅꯍꯥ ꯃꯥꯏꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯅꯍꯥ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏꯕ ꯅꯍꯥ ꯁꯥꯈꯤꯕ ꯏꯅꯥꯎ ꯑꯅꯟꯖꯤꯠꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯈꯨꯠꯁꯤꯟꯅꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤꯒꯤ ꯔꯣꯜ ꯁꯥꯈꯤꯕ ꯑꯩꯈꯣꯏ ꯂꯥꯁꯇ ꯑꯩꯈꯣꯏꯁꯦ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯥꯒꯠꯂꯛꯄꯒꯤ ꯁꯤꯟꯁꯤꯗꯩꯁꯤꯗ ꯆꯤꯡꯃꯤꯒꯤ ꯁꯛꯂꯣꯟ ꯂꯥꯡꯕꯤꯈꯤꯕ ꯏꯅꯥꯎ ꯅꯦꯄꯣ ꯆꯣꯡꯊꯥꯝ ꯌꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯗ ꯃꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯈꯨꯗꯣꯜ ꯇꯧꯕꯤꯔꯤ ꯃꯊꯪ ꯑꯁꯤꯅ ꯑꯩꯒꯤ ꯃꯩꯇꯩ ꯁꯥꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎ ꯅꯣꯡꯗ꯭ꯔꯦꯝꯕ ꯌꯨꯝꯅꯥꯝ ꯅꯣꯡꯗ꯭ꯔꯦꯝꯕ ꯌꯨꯝꯅꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯧꯅ
ꯍꯋꯥꯏ ꯌꯥꯎꯈꯠꯂꯛꯏꯕ ꯏꯅꯥꯎꯅꯤ ꯑꯦꯛꯇꯔꯅꯤ ꯏꯅꯥꯎꯗꯁꯨ ꯃꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤꯔꯤ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯒ ꯂꯩꯕꯤꯔꯤꯕ ꯏꯆꯟꯁꯤꯗ ꯏꯆꯟꯁꯦ ꯏꯁꯩꯁꯤꯒꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔꯅꯤ ꯃꯥꯁꯦ MUCꯗ ꯗꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯏꯆꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯈꯨꯗꯣꯜ ꯇꯧꯕꯤꯔꯤ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔꯁꯤ ꯏꯆꯟ ꯑꯣꯏꯕꯅꯤ ꯁꯥꯔꯤꯕ ꯖꯒꯣꯏ ꯁꯥꯊꯦꯛ ꯄꯨꯝꯅꯃꯛ ꯏꯆꯟꯅ ꯁꯤꯟꯕꯤꯈꯤꯕ ꯉꯥꯛꯇꯅꯤ ꯏꯆꯟ ꯊꯥꯒꯠꯆꯔꯤ ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟ ꯉꯥꯛꯇꯪ ꯂꯩꯕꯤꯈꯤ ꯇꯥꯔꯦ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯗ ꯎꯔꯤꯕ ꯄꯣꯁꯇꯔ ꯍꯥꯏꯇꯥꯔꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯥꯎꯔꯤꯕ ꯄꯣꯁꯇꯔꯁꯦ ꯁꯤ ꯁꯥꯕꯁꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯒꯤ ꯄꯣꯁꯇꯔꯁꯦ ꯁꯥꯕꯗ ꯃꯇꯝ ꯆꯪꯉꯤ ꯃꯇꯝ ꯆꯪꯅ ꯁꯦꯝꯕꯤꯈꯤꯕ ꯏꯅꯥꯎ ꯄꯣꯟꯁꯟ ꯄꯤꯕꯤ ꯈꯨꯃꯟ ꯌꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯏꯅꯥꯎꯁꯤꯁꯨ ꯅꯧꯅ ꯃꯁꯤꯡ ꯇꯣꯡꯈꯠꯂꯛꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤꯂꯝ ꯃꯦꯀꯤꯡꯗ ꯉꯥꯎꯖꯕ ꯑꯣꯜꯔꯥꯎꯟꯗꯔꯅꯤ ꯏꯅꯥꯎꯁꯤꯁꯨ ꯃꯇꯝ ꯆꯪꯅ ꯏꯅꯥꯎꯅ ꯁꯦꯝꯕꯤꯈꯤꯕ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯅ ꯎꯖꯔꯒ ꯏꯅꯥꯎꯗꯁꯨ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯁꯤ ꯇꯧꯖꯔꯤ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯄꯨꯡꯒꯤ ꯆꯣꯂꯣꯝ ꯇꯧꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯨꯡꯒꯤ ꯆꯣꯂꯣꯝ ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡꯒꯤ ꯑꯣꯖꯥ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯣꯡꯖꯦꯟꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯣꯖꯥꯒꯤꯀꯣ ꯂꯧꯕꯤꯔꯣ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯑꯣꯖꯥꯗ ꯏꯅꯥꯎꯅ ꯌꯧꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯇꯥꯔꯦ ꯄꯨꯡꯒꯤ ꯆꯣꯂꯣꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯇꯧꯕꯤꯔꯝꯕꯅꯤ ꯑꯣꯖꯥꯗꯣ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯉꯥꯛꯇꯪ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯂꯥꯛꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯃꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯁꯦ ꯀ꯭ꯔꯨꯁꯦ ꯄꯨꯂꯞ ꯊꯤꯕꯗ 30 ꯃꯌꯥ ꯁꯨ ꯂꯩꯔꯝꯃꯦ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯏꯊꯣꯛꯄꯗ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯊꯕꯛꯁꯤ ꯀꯩꯅꯣ ꯇꯧꯅꯕꯅꯤꯅ ꯂꯥꯛꯇꯕ ꯑꯃꯅꯤ ꯌꯥꯎꯔꯒꯁꯨ ꯑꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯄ꯭ꯔꯁꯤꯗꯦꯟꯅ ꯗꯤꯔꯦꯛꯇꯔꯗ ꯑꯩꯉꯣꯟꯗꯁꯨ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯑꯝꯇꯪ ꯄꯤꯕꯤꯔꯝ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯩꯁꯤꯗꯩꯁꯤꯗ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯊꯥꯡ ꯆꯥꯏꯅꯕꯒꯤ ꯌꯥꯎꯔꯤꯕ ꯂꯩꯇꯦꯡ ꯊꯥꯡꯒꯤ ꯌꯥꯎꯔꯤꯕꯁꯤꯡꯁꯤꯁꯨ ꯑꯩ ꯏꯆꯟꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯟ ꯁꯦꯂꯤ ꯂꯦꯞꯊꯣꯛꯄꯤꯔꯛꯀꯅꯤ ꯁꯦꯂꯤ ꯂꯥꯏꯁ꯭ꯔꯝ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁꯅ ꯏꯇꯩꯃꯅ ꯏꯆꯟꯁꯤꯗ ꯊꯥꯡ ꯐꯖꯅ ꯍꯩꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ MUCꯗ ꯊꯥꯡ ꯇꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗꯩꯁꯤꯗ BA ꯇꯧꯔꯤꯕ ꯏꯆꯟꯅꯤ ꯏꯆꯟꯗꯁꯨ ꯏꯇꯩꯃꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯌꯧꯔꯅꯤ ꯏꯇꯩꯃ ꯂꯦꯡꯁꯤꯟꯕꯤꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯏꯇꯩꯃꯅ ꯉꯁꯤꯒ ꯐꯪꯁꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯐꯪꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯔꯤꯕ ꯏꯇꯩꯃꯅ ꯁꯦꯟꯐꯝ ꯈꯔ ꯍꯥꯏꯇꯥꯔꯦ ꯁꯦꯟꯐꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯅꯦꯅ ꯑꯁꯤ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ MCꯗ ꯑꯩ ꯃꯥꯏꯛꯁꯦ ꯈꯨꯠꯁꯤꯟꯅꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯦꯝꯆꯥꯟ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯤꯅꯦ ꯑꯦꯛꯇꯔ ꯒꯤꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯖꯥ ꯇꯈꯦꯂꯝꯕꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯁꯤꯡꯅ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ NSM Art Studio'na ꯄꯨꯊꯣꯛꯆꯕ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯏꯁꯩ ꯍꯥꯏꯕ ꯇꯥꯔꯦ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯅꯍꯥꯛꯁꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯔꯤꯂꯤꯖ ꯇꯧꯕꯒꯤ ꯐꯪꯁꯟ ꯑꯁꯤꯗ ꯂꯥꯏꯖ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯀꯩ ꯈꯪꯅꯖꯔꯤꯕꯤ Bema Pasangam Pramila Devi, Honorable Corporator, Ward Number 12, Kasamthong SC. Kai Khondazari, Loinana, Nasigi, say released the Ogi function, Nasida Lingberg, inviting sing, Yobi Hiba artist sing,
ꯋꯥꯕꯤꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯅꯥꯎ ꯕꯤ ꯁꯨꯔꯖꯤꯠ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯒꯤ ꯑꯣꯅꯔ ꯃꯍꯥꯛꯄꯨꯁꯨ ꯑꯩꯒꯤꯗꯤ ꯐꯤल्म ꯀꯣꯂꯤꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯐꯤल्म ꯇꯧꯃꯤꯟꯅꯕꯅꯤ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩꯁꯤ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯗꯤ ꯄꯦꯜꯍꯧꯗꯦ ꯁꯥꯡꯕꯁꯤ ꯃꯤꯅꯤꯠ 6 ꯁꯥꯡꯉꯤ ꯍꯥꯏ ꯑꯗꯨ ꯀꯥꯁꯇꯤꯡ ꯊꯥꯕ ꯌꯥꯎꯔꯒ ꯃꯤꯅꯤꯠ 3.5 ꯁꯥꯡꯉꯤ ꯏꯁꯩꯁꯤ ꯄꯦꯜꯍꯧꯗꯕ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯇꯟꯖꯥꯁꯤ ꯆꯥꯗ꯭ꯔ ꯃꯥꯜꯂꯦꯅ ꯑꯩ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯑꯗꯨ ꯏꯁꯩꯒꯤ ꯏꯔꯩꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔ ꯙꯅꯕꯤꯔ ꯃꯥꯏꯕꯝꯅꯤꯀꯣ ꯅꯛꯁꯦ ꯌꯥꯝ ꯐꯖꯅ ꯏꯕꯤꯔꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯁꯦ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯖꯕꯤꯅꯤ ꯑꯗꯣ ꯏꯁꯩ ꯏꯕꯁꯨ ꯇꯁꯦꯡꯅ ꯄꯥꯝꯖꯔꯛꯏ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯏꯁꯩ ꯏꯕꯒ ꯁꯨꯝ 이제 이 바이스니 담바디야 이사도 톨록바니도 이는 것들이 양 보내 수제 아다 거기 내기들 왜 마루 샴 아이범 샴 이만한 티켓 아데기 마얌시 분절하게 거지 뭐니 세서봐 아이디 세서봐 이다니다 세이 이온 이절라 세이 이온 이것이 톨 꼭대기 톡더니 나 쿠치에 톨로 야다 아다 이가 제다이다 내가 세이지한테 입었던 비유 그이로 로케는 세 입었던 비유지 그만 담비도 하이지 세기한 밤에도 뭐 사실 더네비네 비리베 세이시 얌나 meaningful way 아두가 거기 나오고 뭐 자이고 뭐 했다래 그노나 디렉터나 부터 비리바 코프토 사실 프레젠테이션 시 가져야 할 롱웨이 아두고 사기 세이시다 아이고도 포즈버니고 it's my feeling 이 사도 포로도 아버지 나라에 티크레드고 이만 학생했지. 얌나 티한닝고. 얌나 티한닝고 해버디. 그런 많이 익스프레션도 그 아버지 수지 레벨이나 그 다투다 신수에 떨어가네 아이 expect 오지. I believe it. 아도 얌 아이디 레벨 티듯이. 아 프레젠테이션 떠오르는 모두디 아이는 숨 우저봐. 아이기 수분 추스기 수 그나 또 예수 시니 TV기 프레시던트 레벨이 시니 TV다 거의 막한 칼기 세시 타리 내가 공부시 암나이 느끼 아다 내가 공부기 보통이 세시시 아이 좀 인제 아니 이번에 이 필름 프롬다 그러게 필름기 아니 세기 프리뷰도 먹어도 비야we 아다 아버기 안에 시기시나 이노노바 프레젠테이션시다 이노노바 디자인 한번 보파 I can't see that 아두나 걔로다 다전 비거라 다진 그러죠 농인다 오케이 양배 아두가 아티스트수 좀 바잖아 아티스트 스테이지 아티스트 매양 아마 여기리 소사이티 티에터기 얼기 여기리마 아이 사무소 MD기 아티스트 1971 MD기 아티스트는 레레니 아두가 이나 गवर्नमेंट 서비스 방문하기 마담 खरले मकै मपांदा सर्विस तो सखिबदगी स्टेसी यामकदे नक्सनबदे हंगिदे अदुबो आइना मणिपुरदा म हलाव मतुंगा आइ मेंबर होना लाइव मेंबर होना लेजै अदा आइना फिल्म याव फंगि बसिसु स्टेज दा खरा कुम अखोगी खरा नक्सनबगी पामजबदो अदुबना अखोगी फिल्म दा सम यावजगिबनि हाइबा हितबदि तोआनबनि आइ पामज इज माय हॉबी आइ गी रिमेनिंग लाइफ सी as an actor when I don't like it खंजरी द याम थागचै NSM from the खंजदे आर्ट स्टूडियो ना अखोगी होजि थोइबा सही था तरा माथोइ नेरली सही व खरक तोरे मसिदा अवाबा तारिबा मयाम से मसी द बेस तोबा सयमा धनबी द इहनबिरगा पुथोपिरिबा से अदुकी मतिक मामल्यामे अदुकी मतिक मामल्यामे हाइजगे अदुगा असिगुंबा कोई मखलगी इसे खंदती हेक्टर लान मनु हाइब तारे इरांग मनु सिदा जरा 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 या पुथोनरे अदो फजबा याम यावी करिगुम मतमदा फजानिंग मदि हेन तना सोई बसु यावदा बदते अदो मसिगी सिदि तोहान प्रेजेंटेशन अमनी हाइना आइना ai खंजै याम नुंगाई एक्सप्रेशन दुगा नि बुलै बसिगा याम नुंगाई अनि राइटर नसु लिरिसिस्ट नसु सोइदना पेनबिरमगनि खाली तौबदो आइदि पेलहौदो मरंदी सांगहनिंगदो मिनिट तारामाथोइ दुगे सांगदि नुंगाइदो माले लोइजिबदो अखोगी इसादा नुंगाइजले हेबानि एनीवे अद माय पाको बिउ अखोगी जा धने बिरसु मथंगदा अखोगी
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔ ꯍꯥꯏꯇꯥꯔꯦ ꯏꯁꯩꯒꯤ ꯄꯨꯀꯩꯁꯤꯗ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕꯤꯔꯛꯎ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯂꯩꯖꯔꯤꯕ ꯑꯗꯒꯤ ꯏꯁꯩ ꯄꯥꯝꯖꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯉꯁꯤ ꯄꯨꯊꯣꯛꯄꯤꯔꯤꯕ NSM ꯑꯥꯔꯠ ꯁ꯭ꯇꯨꯗꯤꯑꯣꯅ ꯄꯨꯊꯣꯛꯆꯔꯤꯕ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯅꯍꯥꯛꯁꯦ ꯍꯥꯏꯕ ꯏꯁꯩ ꯑꯁꯤ ꯇꯥꯔꯕ ꯄꯨꯝꯅꯃꯛꯇ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯀꯔꯤꯗ ꯂꯩꯔꯤꯕꯒꯦ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯀꯗꯥꯏ ꯌꯧꯅ ꯆꯠꯂꯛꯑꯕꯒꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯄ ꯉꯝꯕꯗꯒꯤ ꯂꯨꯞꯈꯤꯒꯗ꯭ꯔꯥ ꯑꯣꯔ ꯍꯤꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯌꯥꯝꯗ ꯄꯣꯛꯂꯒ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯀꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯐꯥꯎꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯈꯪꯖꯤꯟꯖꯔꯤ ꯃꯣꯏꯒꯤ ꯃꯐꯝꯗ ꯈꯪꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯉꯁꯤꯒꯤ ꯋꯥꯔꯗ ꯑꯣꯐ ꯊꯦꯡꯛꯁꯀꯤ ꯁ꯭ꯄꯤꯆ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯟꯖꯒꯦ ಶ್ರೀಕಾಂತ ಪೊಸಂಬಂ थागतचरी अदो अखोई चीफ गेस्ट से आई बोर्ड ऑफ थैंक्स पुदी पीदोरे गासिन मिन निउम दर लाइबिरो सुना खन थब खितंग अथोबम लेरे है अदुना हाइदोगे सु दुम हाइदो बोर्ड ऑफ थैंक्स पीदे वारोबे यादे थबक अमख खुदत हाइजलकदगी ऑफिस की ओइबा थागतचरी ममन यामलबा मतम काइथोपीदुना गसिगी NSM Studio na puthokpa naraibak thikhrego ima haina mingtholba release function asida yawi bagi damak mathanga koi president ki phondom lang lengsin biriba takhel mam loken brosing president sini the actor guilds manipur ayu zabusu kai khumna chari chilba matam kaya kai thokpiduna asigumlaba leibaki aruba yamna mitse khongba yadaba matam sida asigum function asibu yawbola gi thamta ojabu kai khumna uchchen loinana mangda lengsin biriba stage ki haibadi koi hajiki album asida saru yabi kiba rumol theater ki sil now se mateng yam pangbi kiba loinana society theater manipur ge yamba sing now sing shal sing busu asigum laba music videos da saru yabi duna ai now hemsan gi mateng pang biba loinana hai pa magi studio NSM art studio su mateng pang bi damta kai khom do uchari aroi bada yamna choba thodang lori ba asigi tholi be irang asiga dana topa ke election gi ga matam bunamata mi akoi gi praja people sing siga sagon na laklaba kari pami kari pamde na thi dana mathoi khubak ta haptuna chongri balan mafam da su changbiri ba electronics amasung print media gi chil now sing sisu ngasi NSM art studio gi maikei dagi atuki matik thagat pa phungtok sari loinana ngasigi jaga sibu bibi duna akhoi gi bibi Imphal TV studio quality thosom lekai hai si su akhoi gi NSM art studio dagi ikai khumno chali punamaku thagat chali थागतचरी ngasi narai pakthi kredako imana hakse hariba music video gi releasing function asida achin bama tam kya kaithopiduna lengbirakliba mayam punamakpu ikai khumnaba amadi nolukpa uchari loishandaba gi tanja adu yawrapaga loinana president gi ayaba laujaraga ngasi function asi matang shai sida loishanjareke mayam bo amuka hana refreshment fangdaba yahong taragadi mapandagi lawbinaba ningsinjareke
Dashin a dre, kaksin a dre. Makoi chom masingi pulon da jagoi shadu na lay rong lay. Awang ba chom green to me ho rong lay. Awang ba chom green to me ho rong lay. Yam gila to morning tong the hook to the lay rong lay. Masama sa kita kalam lay. Masama sa kita kalam lay na.